All Manipur Ulama Council Amuki Ahaba Foundation Day Pangthokre Manipur Press Club ki Lokta Holder Unity and Understanding Haiba Timda Pangthokiba Thoramaduda Maulana Nasiruddin General Secretary Mazahiri Maulana Alauddin Social Worker Wabagai AC KH Safila President Amso Muhammad Boriazuddin Saha President Amu Alumni Association of Manipur Muhammad Abdul Kalam President Embrace Muhammad Rais Ahmad Tampak General Secretary UMPC Sesam Achoba Vice President MMWO Muhammad Saddam Working President Ampia Maulana Ataur Rahman Mazahiri President Amu Maulana Abdul Halim Advisor Amukna Saruk Yaduna Pangthokhi Amuk Haribasi, All Manipur Ulama Council Hariba Body Isi, Nasi, 24 July 2026 Asida Sahi Amma. Ikatki bagi sahi amma mapung phabalumini atugi Ikoi Foundation Day Pakthok Jabani. Amuk Hariba Body Isi, Aikogi Pangan gi Islam Pangan Singhi religious scholar sing asibu Maulubi Maulana Hainai Hariba religious scholar sing Sikhaktagi Oiba Adumba Seso Amani Hariba Seso Asi Linkatki bagi Pandam Day Aikogi Manipur Sidai Sida Nuksijaraba Manipuri Maliba se 2023 dagi ngasi phoba tandu leita dana yamna khangkhung chaiba piba mama lakpasida tongan ba jati singi tongan ba siyasu singna masibu ing chikpa santi leiba lamdam mama ohenna na bagi damakta khongthang kya thanglakpasida aikoi religious scholar oiribu sing asi so lamdam masibu nuksijaba lamdam masibu pamujaba lamdam masibu ing chingna tandu leita na leibada aikoi ge so contribution agam pathakta yaujage haiba pandamduda Manipur da lairiba CSO sing especially Pangan society da lairiba CSO sing asiga yamna manaba thong manaba liching manaba unitedly thabuk tawnaba yaba understanding leiba yaba adugumba phibam amada aikoi su lamdam masigi contribute tawge haina thokcharapani hairiba ngasigi aikoi foundation day sida theme ma thamje theme madudi unity and understanding haiba theme sida aikoi ngasigi foundation asi thokchaba aikoi na paikhat chage haina khanbase leiriba Aikogi Pangan Society gi CSO sing asina loklai ba thabak sing amadi atop community gi CSO sing sina loklai ba thabak si sida jenai noiba demand government ga mari leina bada tanba yaba praja ga leina ba yaba thabak sing aduda aikoi so first row da sanction laga aikoi so thaba adu yaujage yamna maruina lamdam asida Aikogi Pangan gi CSO sing united li thabak tawina na ba loina na aikogi society da yamna Thoaningdaba thodok kaya huran chinthigi drug ki karika tawriba mayam se masi cure tawba yananaba khongthang sing pakhachage na pandam thamjari kwakta da madi kyam gaida aikoina mado islahe ma sara haina oduktam da tholaga hairiba social media da karan turan langba bhamen ta da bada awai akhum tawnaba masidagi conflict tholak pa yaba sidai da aikoini agenda thamaga amadi drug peddler sing truck carbar to sing asi lotion ki ba yana na ba makoi da ba tahan ba ya ba awareness kara pangthok chak